Maheiroi nungsiba ngamdraba tungi mirol yaifana khanba haitraba luchingba kayana lamdam asigi mapi mapa oirakpadagi ngasidi thokhaningdaba thodok kaya thorakpani haina campaign for just and fair delimitation JFD students wingi spokesperson Daniel Yumlembamna fongdokre Manipur laingakna August 16 state asida census haugani haina thaurangliba asigi mangoinana lamdam asida NRC hana update tawgadabani haiduna miyamna taliba demand asigi chapchaba firep ama laingakna lawraba matung Lagliba August 3 fawagi manungda miyamda khanghandaba tarabadi August 3 makhal makha kayagi Khongjang sangsilagani haiduna lauthokhibagi saruka moina ngasi Manipur University gi main gate mamangda Maheiroi Singna Wakat Khongjang Chatthakhre Wakat Khongjang aduda Daniel Yumlembamna makha taraduna lamdamasida nong makangdana mitop miyan chasing narol da changsilakli ngasi di lamdamasigi miyam maru oina yelho furup sing da landarakre Thokhaningdaba thodok kaya thorakli yelhawmi singbu kange hairabadi lamdamasidagi mitop sing hana khandokpa mathau tai mitop khandoktana census ki thabak paikhalakpa tarabadi miyamna haurakpa ihauda thorakpa afafatagi tekchak leingak asina pugadabani haike कोई हजी गवर्नमेंट ना कोई अगस्त की तांग तरागा तरुक तगी हौरगा कोई पांथोकना हाउस लिटिंग अमदी सेंसस की कोई पांथोकना तौरिबसिगी मायोक्ता कोइना हानादै हौना हाइजकिबा एनआरसी अपडेशन तौद्रिङै ममांगदा कोई सेंसस तौबा यारोय हाइना कोई हाइजकिबदुगी मतुंगिना कोई ngasi Manipur University कोई Maheiroi सिंगिसु अचौबा थौदांग अमा सिगी एनआरसी अपडेट तौद्रिङैदा सेंसस तौगदबनि हाइबा सिगी मतांगजिदा अखोइगिसु अचौबा थौदांग लै हाइबदो कोई उटपो ओइना ngasi कोई Manipur University की Maheiroi सिंगा खुसमनरगा कोई हाइरिबा कोई एजिटेशन असी कोई चथजबनी